National Food Security Act chana hanabagidamag India government na Manipur gi cheng metric ton lising tara mathoi chatret marifudra taruk pirakle. Engineer yaudana head mystery amadi thikadar na ban manung the valley bridge pangkhatna bohona bada tek tharakre thikadar blacklist tawragani hairi. Amadi Sinmi Singhe Hak Matpibagi Mayokta Megitang Anida Bharat Pumbada Kauriba General Strike Saugatuna All India Trade Union Congress na Manipur da Sunumit Asida Pung Kunmari ki General Strike Lauthokre. Meeting Tabiri Singh Butaram Nokcheri Pau Sandok na Pizari Tha asigi tang kunmari dagi Manipur da chatnaba haukraba National Food Security mapung phana paikhatnanaba India government na Manipur gidamak cheng metric ton listing tara mathoi chatret marifudra taruk pirakle hairi DIPR na thokpa cherol amana allocation asi April tha dagini state government na cheng khaktang launana ba masung Manipur gi phangpham thokpa gehu gi kota adu cheng oina onthoknana ba haijabadagi yarakhibani state government na ing listing ani ga tara taruk tara taret ki budget ta State share oina lupa crore kuntra haple ek asi mai pak na chana hanba yanabagidamag yumthung amasung ek asigi beneficiaries sing masak khangdokpa digitalization tawbagi thabak loisile mari lainaba DSOS DO singi kuthangda ration card yenthokpagi thabak district singda chathari government na hojik masak khangdoklaba beneficiaries singi list ta yaudaba asengba achumba beneficiaries sing lakadaba tha singda hapchinna ba thorang tawri Hojik faubagi oina digitalize tawraba beneficiaries singi ming www.pdsmanipur.nic.in dagi yengba yagani ek asigi provision singi makhada khungangi mi singi chada humphudra manga amasung urban gi oina chada yangkhai ataba mamalda cheng fanghangani consumers singi khudong sa da basing laihandana ba khongthang kaya state government na lokhatle district singi ADM singbu district Grievances Redressal Officer oina hapkre State Consumer Helpline number hangdokpaga loinana toll free number 180034533821 amuka hana 180034533821 leire online da khudongsa dabasing yengshinba yanana basu thorang tawre State Consumer Commission bu State Food Commission oina designate tawre hairi PMGSY gi makhada sekmai kendra gi manung channa laiba kanto turel gi mathakta lupa crore amaga lakh marifudra nipan rom changna saba belly bridge engineer amata yaudana thikadar amadi head mystery na ban manung da paik pankhatna bohona badat ningkhai rakre thodok asi ngarang thokhibani thodok thokpham dangasi sekmai kendra gi MLA Devendra MSRRD gi chief engineer N Bapuchana mahaki officials singaloina na hakthengna chatuna yengsinkhre Thongasi wangkhaida leiba special contractor L Ibomcha khuman na sabani haukhiba chahi listing ani ga tara mari dagi saba haurakibani thongasi food chamaga humphudra sangba aduga pakpana meter ahum romni loinana listing ani ga tara taruki September tha fawgi manungda loishinna ba pandam thamliba thongasi stekmai amadi khulkhul ani gi fauna na bayam na maru oiba thongni ngasi yengshinbagi khongchat aduda chief engineer Bapuchana engineer amata yaudana head mystery amadi thikadarna ban manung da thong pangkhatna mokhona ramba se laibak thibani masigi daita pumba thikadarna pugadabani loinana lakliba me tha fawgi manung da hairiba thong asi nauna amuk pangkhatuna semjindrabadi thikadara se blacklist tawragani haiki amarom da thikadar masana su chief engineer amasung MLA na haiba wafam adu masana yajabaga loinana me tha fawgi manung da nauna amuk thong asi pangkhatlage asoi angam yaukhiba du praja miyam na amadi mari leinaba authority na ngakpinaba haijaki Soy kare adubu athu matamda thongse me thabhaugi manungda ai maximum ai gi power puthoksadana ai khona jage haidana ngasi gi tinbiriba mayang famda aina ai gi khok nonjari MLA Devendra nasu thikadar gi mathakta akan bawa fam thambaga loinana me tha fawgi manungda loishinna ba khanganki loinana Atek aka yauraba Valley Bridge asigi posak amata nauna sagadoriba Valley Bridge asida yauhanba yaroi haiba wafam thamke kari haino khoi asoiba mudagi maina kaino tawre dekre adu je khoi tigada basana so commitment pire
lamdam adongi khunja amana phongdorakpada me tha fawagi manungda nauna saba loisingani hairiba thong asi loisindaba tarabadi mari leinaba singna madugi daita pugadabani haiki number one PAMIS quality control to bomb PAME quality control की मतलब सजेशन हम जो दगा ले अभी टेक्निकल इंजीनियरिंग डिपार्टमेंट की जो असोल में ले ठिका की जो असोल में ले मिस्त्री की जो असोल में ले असोल में हम तो मक्सी मुझे ने ये इंटरव्यू तो मुझे मसा में तो की बॉक्स ना आओ इंजीनियरिंग डिपार्टमेंट जाओ तो टेक्निकल डिपार्टमेंट जाओ तो मुझे खुशी तो हो रहा है ना मुझे कुछ सोए तो मुझे हंबे आते अदु मुझे ना मतलब मुझे पीरी डेडलाइन हम मी फाउ मन डेडलाइन पीरी डेडलाइन तो उसी मन लोशन पीरी का दिफाई अरे कुछ लोशन पीरी तार का दिया तो मुझे तार का थोड़ा मैं थोड़ाคือมวยมาสร้างนะต้องแต่เป็นการ responsible ตัวผู้นี้ Sinmi singi hak matpi bagi mayokta me de numitagi sinmi singna kanba khongjang changsin baga loinana lagliba me anida Bharat pumbada kauriba general strike saugatpa oina Manipur da su numit asida pung kunmari gi general strike kauri haina All India Trade Union Congress ki General Secretary L Sotin Kumar na phongdokre ngasi MG Avenue da pangthokpa paumi singa unaba amada mahang na makha taraduna me de gi thoram pangthokpa si Chahi Chamaga Kuntaruk Shurabasu Sinmi Singi Hak Mat Pamadi Kushuman Pibada Chowna Kenaba Lady Sarkar gi Thabak Tauriba Singi Marakta contract amadi regular Khaidokuna Khudong Saba Pibada Manadri Lamdamasuda National Highway da Cheliba Gari drivers Singda Thingnari ba Awaba Koknana ba Highway Protection Force Thambina ba Haibadasu NSN IM na Yade Haina Thambida Lady Welfare Board Semdana Thabak Phazana Tauna ba Worker Union na Kayarak Hairabasu Semdana Lady Haiki agi punsi da satu jasin da lutpat amadi mihar mipun kaya masih angk pafan kudong tiban nangi bese masih maru oina highway protection force thama tamda adugumba kendra sarkar gi adugumba mioi sina highway protection force thama NSN IM gumana masih yaning de haiba mas ofam na simba kaya pungdor pase masih NSN IM kirakanda Manipur gi bicham miyang gi punsi Haini ngali tan awa batariba Manipur gi pochai tang bagi kudong tiba highway protection force thamdabadani adu makan kaya kudong tiba nangi myam singse kudakta koi highway protection force thamdana bagi masi akan ba koi tabi sidik gi manu du yawi Lilong Haurebi Awang Lekai da Chinganingai Oiba Mong da Thauri Yalaga Siramba Kakwana Merakpam Lekai da Gisagol Sem Prasanta Mishigi Matang da Sem Kiba JAC na Sathariba Imphal More Lambi gi Singjamai dagi Lilong Fauba Lambi Thingbagi Khongjang Haujiksu Makhata na Chathari Ahomba Laite Haina JAC gi mute sing na Phongdorakli Amaromda Laikhidraba Prasanta gi Hakchang ngasi postmortem tawkhre postmortem gi report asi pung nifunipan gi manungda miyam da khanghan gadabani government na mishi asigi langla langjin khanghan driba Fauba Lambi Thingbagi Khongjang changsiliba asida lining laishon ana ayek mai ising gi damakta di komthoi JAC na Kanglup amatada Apanana Singnaba Laite, Tha Sigi Tang Kuntaret ki Numidang da Ashok Apan Thokibadu, Ban Manung da Jangsilakpadagi, Ban Sagat pa Singna, Jangsilaktana Bahajabada, Yadabadagi Tokaning da Bathodo do Tokibani, Masigi Damak Nungaitaba Pawi Hairi. Manipur da Lairiba, Maitai Pangal Singi, Tongan ba Lup Mangana, Punsinduna, Prasanta Mishigi Matang da Achumba, Langla Langjin, Uthokna Bagidamak, JAC Semkre, Manipur Press Club ta pangthokpa paugi mifam amada JAC ST convener MD Tas Udina Mishiasina Hana dagi nushi chanana leminari ba furup anigi marakta tangdu laita daba phibam ama lagliba sti yenglaga miyamgi mifam amana sembani mahag lilong haurebida laglaga matau karamna siram libano numit nini humni suraba fauba home department na asengba achumba ama puthokpa ngamdribano masida miyamna government asida takshin minasi JAC na su thamoi sengna angamba mateng pangani kanagumba mioi kharana phurup anigi marakta nungsinada na ba singchep thabiganu kanagumba mioi kharana Prasanta hatpa oiram labasu lilong haurebi miyamna thiduna puthokani losinduna thamloi thamoi sengna asengwa achumba puthokna ba hona minasti haiki akoi leiba miyamgi oiba apunba mi phama tawduna oi JAC ama semjare JAC sigi maru oiba pandamje yes bas Prasanta matau karamna lilong haurebi awang lekai gi turen khonung da leiba haidi haibong pambi amada thauri yalami bano haibesini masigi wahangsi ekhoin hangjari si aidi Manipur government gi maru oiba machinery police department na masi humni marini shuro photo puthokpi dana khoi masen gi marakta amaga nuksina daba khoi masen amaga aidi pangan hatpani meitaina aduna adane hai mayam sing tholaiba mayam singje thokhandana ba khoi punna thijin minna ba thijinna ba gi thodang lobada khoi JAC na su
angamba mating lawjage amasung Manipur gi government da pressure piminna se aibidune koina thamjari se tasengna sawan sen prasanta lekhidabada ai isama amading je sina thamoi soklu nungai tab phongdokjari madungba laibak thiba thodo anna maram maraga aikhoi leminariba aikhoi masengi marakta nuksina dabagi singjap thaba leminariba chilina usingna tobidana yapin tawjari Amaromda JSC ki Wangangloi Haji Mahizudinna Prasanta Udagi Lauthabada Lilongi OC amadi Forensic Science ki Kangbu amana yamna kupna yenglaga lauthakibani mahakna sizinaramba thauri adusu turel khongnung de leiba in amagi oiramki mafam adugi miyamnasu achumba asengba ama thuna khanglagani haina thajaba leikibani adubu MCSC ki matang da semkiba JSC na khongjang changsinba haurakpadagi Haurabigi Kanagi Yumda Prasanta Changlamba Labagi Haina Sutigat Pahoki, Makatana Su Tigat Kigani, Amaromda Ban Sogat Pakangbu Amana Mui Ani Tamtina Pukiba Tong Yaning De, JSin Lilongi Miambu Pataba Tabak Tauba Drug Lalonba Ngakta Oina Ubagi Maral Kaya Sizinba Yaning De, Ngasi Faubada Lilongi Miam na Drug Yonba Chaba Madi Mastiga, Marilaina Tabak Sing Matampuna Magda Tingduna Lai Haiki. Yang Silibati Silibus the Miam the Pay Level Tamoida. Madam D. Hariba, Toliba Dogasi, Hariba Missi, Karama Mong the Sea, no Hibase, Tangai Padana Achumba Amadi Kanglagani Hibase, Numina to the Yauba, Numina to the Uriba Parja, Miam Nasina, Luanamagna Tamoida, Achumba Madi Kanglagani Hibase, Kanaki. Expert Kangu Tabu, Loire, Loire Tungda, Mokoki, Police Gadi, the Hablaga, Marco, Moki Mike Tamnam, Buraga, I get Tibani. Prasanta Mishiga Mari Lenana Kaukiba Lambi Tingbagi Kongjangda Asok Apan Nangkiba Miwi Anida Ichamamadi Entry Drug Coordination Committee na Selgi Mating Pangkre Ichamgi President N Rajendro na Luchingba Tim Amana Lilongi Nur Hospital da Layeng Liba MD Islamuddin Amadi MD Wahidurgi Pibam Yengki Rajendro na Lamdamasida Lairiba Purup Singi Marakta Lamhen Tuhenba Miwi Karana Mihat Mipun Chatharakpa Asi Aikoi Kudimakna Tingnana Bahwana Minasi Hojik asiguma thong asina Kanglup naiba midyeng amada lakliba asi laibak thibani government wathok na wathok asi athuba matamda warushin puraknaba ahenba midyeng changhaningi haiki nuaitaba pena dagam mayam se koi thado mineral kanda thokriba thongdo ko kamaina thokuno haibdo somda leminable civil society maduga somda ki pendaba mayam ro koi punna taminarga heta lambi thinga changba yagani yaroi lambi aduna thaba koi punna phaminarga warusu ma polkoduna akoi tungya phabu oigadra haidun samna akoi Manipur miyamda koi ai afin toksebani nuaitaba leiriba aduga magi leigidaba imung manung nuaitaba leiriba khudang se kongnaba Manipur government na athubu thau paikat piu Handak Chahi Amane Isida Tampaki Maitai Marakta Mioi Karana Scheduled Tribe States Ta Maitai Busu Yaupam Thoi Yauhallu Haina Yamna Kanba campaign Nama Satharakliba Asina Tampaki Maitai Marakta Kangau Nava Kya Thogal Haina Committee of Civil Society Kanglai Park CCSK Gi Cherol Amana Hairi Issue Asina Chingmi Tamigi Marakta Hena Dum Lapthok Hananaba Nungaina Hanadaba Mamaida Pamdaba Thodok Thorak Nabagi Yumpham Thonba Oina Thokani Leibak Miyamda Lana Pauzeliba Asi Khudakta Handokpiu Hairi Ngarang Ahing Sitkiba Nonglei Nungshit Amasung Lena Churachandpurgi New Lamkagi Kominthang da Yum Kai Kya Humdokre DC Office ki Mathak Thangba Saruk Oina Humdokre Nyoi Nipan Su Soktuna Laika Nakre Hairi Tamenglong amasung Churachandpurda Thau Thiriba Sigi Social Environment Impact Assessment Tau Haina Miyangi Miphamga Loinana Khongchat Ama Chandel District ki Chakpi Karong da Chatkre Chakpi Area Chiefs Association amasung Forest Natural Resources Management and Environment Council Chandel na People for Human Rights and Climate Change Center for Research and Advocacy Manipur amasung Youth Forum for Protection of Human Rights Manipurna Thoram adu sinbani Miyangi Khongchat adu chatringai gi mangoina na BM Town Hall da Mifama Mapangthoki Mifama da Center for Advocacy Secretary YG10 amasung North East Dialogue Forum ki convener U Navakishore na resource person oina wangangki Mifama dagi Chakpi Karong Thong Phauba Miyamgi Khongchat ama chatki akoibagi fibam kallu Manipur da petroleum thiba lepu jubilant energy hankro umangna aikhogi punsini haiba placard sing paiki
All Manipur Government Aided College Teachers Association Sangsilakliba Khongjang gi manung channa ngasi Thambal Mari College Oinamda wakan mifam sathakre. Association gi Secretary Dr. M. Somurendrona Oja Singh na taliba dabi asti fangdriba fawba hanba laitana changsingani. Lagliba megi tang ahum dagi Oja Singh na thabak lepagi khongjang changsinaba sem sare. Masi fawba government na tabi drabadi Aided College ki Oja Singh paktak nana fam thadoklagani hairi. Jagre adubu sibhauba tawgani haibe sabsaw pf se koi honorable education minister dagi koi direct tawdi koi ngasi makhasu tujar pare lagliba megi tang ahum dagi koi sizwa strike torni halna koi lautok sagare ana koi makhata na satsa jagani akoi ni hek demand se phangde bhauba koi makhata bu khonging singa mathang mathang koi changsin jagani aroibada koi gi mass resignation singa su tawna we koi phire buji logjare Jun gi tang anida pangthok kadoriba Imphal Municipal Corporation gi mikhal gi thabak thoram sing political parties sing na kangkhatna rakni Congress tagi yauna mioi nipan BJP da yaurakpada State President ayaba pikre handak pangthok kadoriba mikhal asida BJP na chauna mai paktuna IMC paigani haina State President chawbana phungdoki koi laibagi koi ba dumba sarkar Narendra Modi ki sarkar grassroots tagi Municipal Corporation में थावरगा BJP ने पाएगा State चु पाएगा Central चु पाएगा करना मणिपुर की लाइफ सिंस की आवाज़ से कोई unemployment problem जो सेंचाटना पिछला आपा क्लास की हापना इंटरव्यू तो उतना मागी सर्टिफिकेट हापा Central Government how we were employed over the sea state and the policy logo. Lakliba megi tang amada milal na maitai mayki changyeng pangthokadaba si yengbiduna makhal amatagi athingba amadi ayatpa numit asida pibiganu lisingani ga tara taretagi class 12 ki parikhada maitai mayek yawgadaba oibana subject asigi TET mai pakraba singda khudong saba pibinaba su department amadi mai leinaba singda mari leinaba singna midyeng changbiu haina Milal gi luching purel moirang them naukhamba maitai na phongdokre milal gi mayai loisengda pangthokpa paumi singa unaba amadana naukhambana makha taraduna lup asina tara suba oina maitai maiki changyeng pangthoknabagi warep matung ina lagliba megi tang amada tampaki district marida changyeng asi pangthoknaba sem sari masida category manga thokna khaidokani haiki Amaromda maitai mayeki directorate na mayek asi hena chawkhatnaba amadi malemgi thakta pukhatnaba honari mayek asi maitai khaktagi nate Manipur pumbagini miyamna maitai mayek chawkhatnaba honabada mateng pangbiu haina su mahangna makha takhi Singani trateta class 12 yorkadaba si yengir si khambiraga maruena tambigo oja singa se orientation training refresher course Laran oja singa mite me hena bidamok da adum bakhan nebut training thong no bagi sem sabi na ba khoi apugoman da hajare aduna eba miyam punamanga asumba leptana graduate tam tamna laiba se university ki thapu tamna bagi sem sabase tayama pugota aduna khoi milan ke lona na leptana changjil li habase lepa miyam da thamjari Manipuri Sahitya Parishad Imphana English Singani Tara Taruki Oina Manipuri Sahitya ki tongan balamda selgi mana amasung sanagi medal pigdaba aiba aibi sing amasung makoi gi lyric sing ngasi lauthokre Jamini Sundar Guha gold medal chahi asigi oina elangbam dinamanigi wari machagi lyric Malang Chanunda piragani Kamini Kumar gold medal na khundrak pam Krishna Mohan gi saireng lyric Kelaba unagi isaida Kabiratna Dr. Kamal Ningsing Selgi Mana Sudhir Naurebomgi Drama Sunugi Mahau the Piragani Asangba Minaketan Angang Nawa Sahitya Mana Dr. Kangenbam Samungogi Angangi Sahitya Thirusi Lau Yenglusi Lauda Telem Abir Ningsing Selgi Mana Kamal Toizam Bagi Wari Maza Thangbogi Mapada Piragani Dr. Jamini Sahitya Gi Manana Sarungbam Binodinigi Ahing Sina Loidringaida Lantuklagani Hairi Aten Babre Matang Lauzari Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiu Delta Tutorials for CBSE admission open class 9 10 and 12 science from April 4
Class 12 Arts from May 4. Class 11 Science from June 6. Vacation course for Navodaya and others from May 4. For detail, please visit Delta Tutorial between 6 am to 7 pm. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf syrup sijunabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga laying babudi nadringai da saksal hobana hena fai. Delightful cupcakes with creamy vanilla filling from Winkies, the cake specialist. A magic mix of chocolate and vanilla marble cakes from Winkies, the cake specialist. Amuka na taram nokcheri. Mayang Imphal Kendragi Chakhat Thorangi Matangda Ima Kalika Laisang Lafupa Tera Sanglenda BJP Mayang Imphal Mandal na Sinduna Pangthokre Mifamaduda Mandalgi President Ravi Mayang Imphal Municipal Council ki Chairperson MD Safiwala Amadi K Robindro Susaruk Yaki K Robindro na Mayang Imphal Kendrada Mai Ising Ana Layang Amadi Lambi Thongi Fibam Fatriba Se Fagat Hannaba Honaba Yaba Honagani Haiki Praja Singapore the Bayam Lay Latu Belasan Sitang Mai Pakwa, the Weragai, Sigi, Chakotorangi, School Kim, Hospital Gi, Laiba, Chosariba, Mamse, Mutungi, Samakodo, even again. Ngasi Haido Kiba Mizoram Board Naloba Class 10 gi exam da Manipuri Mahairoi Konthozam Sinthoibina Ahum Suba position tare. Sinthoibi Konthozam Inau Machagi Machanupini Mahak St. John's Higher Secondary School Kola Sitat Tambani Mahagna English, Math, Science, Social Science, Alternative English Amasung IIT da letter mark chatki. How kiba tang kun humdoi da sit kiba nonglei nungshit amadi lena amang ata thogan kraba thanga kendrugi manung chanba nongmai khong awang lekai amadi khodak ichil gi miam da MPCC na pirak pacheng chini amadi acha thaksing ngasi kendra sigi MLA ti mangibabu na yenthokre Karathina Sokiba Nongmai Khong Awang Lekai Degi Salam Sanjit Amadi Salam Mani Babugi Yumsu MLA na Chatuna Yangsinki Handaki Nonglei Nuksin na Mayumakai Humdokraba Namayrakpam Peta Kaubi Pasoi Kendrigi Manung Chanba Hainau Bok Maning Lerakta Laibi Mioi Amada Pasoi Kendra Social Upliftment Organization ki Sip Patron Oibata Natana BJP Pasoi Mandalgi State Councillor Chungkham Bijoyna Sel Yauna Jingavan Ani Khusinakre Mateng Pangbibagi Damak Thagat Pongdok Pagaloina na BPL gi card fangdri hai na nupi aduna fongdoki Didet mayam sina ay ngasi leiba phibam sinung matala aga padanoro member ro nang kayang wari kari dori hai bagi maram amata ay ngasi bo hang ki palai kiti ay gi phamda adu hatakti ay tamo bijoida ay na inama numita isena oksada ina hai ay samak didet una papami aduga wari sana papami ay sagi lekta laira ki wari sajagi aina pongtoki adugo ngasi dinuk sibidana ay gi phamda yam la buma manje tire adugo tamo bum tam bunta wat ta da badungai ay mai papa woyu ay dana mayang ni phamda ay sinju khangani Chungkham Bijoyna Leita Laira Singi Mateng Pangmina Duna Chaukhatpa Samas Ama Ohenna Buhon Amina Si Haiki Andaki Nonglei Nusituda Koigi Sanupi Peta Si Yumje Paitoki Dana Angam Mateng Pangbalak Sabani Magi Kamisanje Ubuda Aikoyamna Tamui Soi Adu Panchayaki Masida Lokoski Housing Lonju Magi Thagi Bokot Kiba the Paugi Sulati Nasibu Mi Pibam Zera Sansu Pajana Pangde Amata Pangam de Makoigi Adu Mamang the Hogi Vasina Mamang the Leviri Vasina Nasibo China Yangan Bida City Pasoi Kendragi Praza Amu in the Tamui Soi Ishama Miam Punasu Masum Mayamse Awana Taraba Mayamse where Amatu in Angamu Matim Pangina the Namtang Shawat Minasi High Masidang in Hygienic. How Kiba April gi tang tara nipan da Yairi Poktagi Thawal Chenba Diesel Auto na Thombadagi Laikhidraba Okram Kunjamani Maitei gi matang da Sem Kiba JAC na Changsil Lamba Khongjangadu Andro Kendragi MLA TS Yam Kumar ga Yanaba Purakpadagi Yairi Pok Lambi da Chatharama Ban Handokre Loinana Asiba Hakchang Lauduna Mathau Mangam Pangthokpa Haina su Yanakre
MLA Syam Kumar ki quarter da pangthopa paumi singa unaba amada JAC ki convener Surjit Moirang Themna phongdokhibada JAC ki myoi singna MLA ga wari sanaduna Chenaba myoi sing athuba matamda fanana bathajaba pibadagi khongjang handokpani adubu diesel auto sing Yaripok lambi da chatpada thamliba athingba handokpa leiroi haiki Amaromda MLA Syam Kumar na Thawal District Police ki SPM di Yaripok Police ki SDPO ani ki mityeng makhada chatharakpa investigation January bu auto amadi Chenaba myoi ki khudam fangle athuba matamda police na fagat pangam lagani haiki taraga sabjane isni launa khona jage ai ba koi lo ma lei bani na lo de ki ko wa ma chat pa yate ko khudin mak na si ga da ngak ta ni adu mi si du sa da na koi lo san laga mi bu thangai no lo laga thamba bi sin ka dong da khat khoi le ma tha ro ya ba pham ji ki mai ga ida ma di da pi mi manung gi si mioi singda de baro pang imai se te ma yam da se pa tha ba tham ga lo na koi sumba banji ha to pi o da lai ki tra ba nga si si mak sang si dead body si ngasi mag lothok pi raga koi soidana koi mathom mag pathok pi raga sanabi dharma kra bi matung ina mathom mag pathok pi o soidana sai haja ki mathak haja ki ba hai ba sumba mara lai ba mi singa si thum matam ta thona ba isa kan mo khana jage ha hom si ba pura mukta mono na thamje Manipur da Miss Manipur pangthokpa CSO singna thingduna lakpa du ngasidagi handokle hairi Waheng lekai de leiba PPCM gi office da pangthokpa paumi singa unaba amada poirei leimarul gi president L Mem Chowbina athingba si Miss Manipur gi matangda preparatory committee amana langkhalakpa chatna kanglon sing adu munna amadi kupna khanaduna wafam 13 yawba chatna kanglon sing semlaba matungda Miss Manipur pangthokpa gi athingba si lokthokpani haiki Amuhana taunana bagi damakta kupna khanan na raba matungda kanglon sing adu ngakna paring na satna bagi damak ai bo oi na puthok na miyam da pam miyam na pam ga ba mong da ithok na thamre MKL gi president PS Sakhina Miss Manipur pangthokpa thingliba asi miyam na yengbada nungaitaba kaya yaurakpadagini Miss Manipur da saruk yagadaba singna nat ki fize chakcha ningthina khangbaga loinana khunai asiga khara chusinna daba firol set chaba yaroi haiki Hiram Singh asi yengshinna ba mioi mangana saba advisory committee amasu semle haiki ngasidi akoina thingjagi ba potla do koi yanare haiba tare Miss Manipur tawbining ba isa singna sagi yamna phajana lemna agi khogi nat ki ba phije saksana leitenga ga yamna luna yamna nana Manipur gi Miss Manipur haiba khogi wahi da ai di Miss Manipur ta gi bani ma di Miss Manipur ta gi bani haiba khogi awang ba thaki wahi do thamnana bagi da makta khoi set pa cha ba matam da phajana nana inat ki phi set pi u Commando Kangbu amna dukan phamba mapu phazil lubadagi pauna kaithel gi dukan sing asi nungthil thong lon khre Thaudog asigi matangda dukan phamba Priyo Kumar Chongtham na phongdorakpada ngasi nungthil pung 12 makhairom tabada Manipur Police ki Imphal City Unit ki commando khutpu ama laklaga Usha Hall gi mayok namada leiba dukan amada numidang dukan mamangda mai thalu yade haiduna thong lon na bakhangan ke dukan phamba yawba mioi ani makhoina fuki Thaudog adugi mayokta atopa dukan mapu amana Wangangi haibagi damak dukan mapu adu faduna pukhibani tungda mahakpu thadoraki thawong asi pen dabadagi dukan sing thong lon bani dukan mangda numidang mai thanba thandabagi wafam police na nafuda yanaba purakpa yaroi mapu yarek taba dukanda matam sangna mai thanbadagi maihau langpok thoklaklabadi kanana daita pugani haiki ban nong ni lei hibe yawi ngasi thalamaga adagi general strike lei hibe yawi aduna maram warkanda masaki akuna thalami ba mai se unluckily short circuit thorak mai hobu targasi agoda problem ama face tonguri madugi risk mai amdo ama sakuda loina bak samaraga mari saki do madugi ato big problem ama lei buna akuna mase akoi khana bam sangi hairiba order tawriba natragana thanbiu hairiba propose tawriba kangu siga response tawriba akoi marakta understanding ama leina bam sangi Lising amaga chamapan marifudra marigi April thada Nambul Turil gi mamang thangba kakhulung khulda eviction tawbada sokiba yung kunmapan gi pipam thokpa senfam sing sarkar na sanction tawkre kakhulung affected plot committee na nungaiba phongdopagi thoramama kakhulung da pangthokre thoramadu da sagolban kendru gi MLA RK Imo mari leinaba
काउंसिलर अमदी कमिटी की चेयरमैन याउना लमदम अदोंगी मियोय क्याना सरुक याखी कमिटी की सेक्रेटरी जी सेलुंगपू कबुइना अवाना तारब सिंगिदमक एमएलए ना होनदुना फंगफम थोकपा कंपेंसेशन पीबदा नुंगाइबा फोंदोकी एमएलए आरके इमोना अवाना तारब सिंगबु सौगटपी हाइबसी तौद्रबा याद्रबा थबकनी हाइकी